बहुजन साहित्य अकादमी नेशनल कमिटी ऑफ इंडिया ना चाही असिगी ओइना तोंगान तोंगान बलमदा सिंथानिंगाई ओइना थबक तौरिबा सिंगदा पीबा लेमजनिंगाई ओइरबा लाइफ टाइम अचीवमेंट नेशनल अवार्ड पीनना बखंगतपदा रिटायर्ड प्रोसिक्यूशन डायरेक्टर nganगom तेज कुमार सिंह यावरकले अवार्ड असि फंगबा मणिपुर की ओइना महाकना अहानबा ओइरी पनबा याबदी एनजी तेज कुमार सिंह एडवोकेट अमा ओइना मतम सांगना मियाम की दमकता अरुबा थौदो कयादा सरुक यारकपदा नतना सेलेम डिजिटल गिसु लीगल एडवाइजर ओइना थौपुरीबा मिसक अमनी अवार्ड असि नवेंबर की तांग 19 न्यू दिल्ली दा पांगथोकदबा बहुजाना राइटर्स थर्ड नेशनल कॉन्फ्रेंस दा लांथोकनी ngasi pangthokliba all india congress party ki president sina englishing ani ga supna kunmari da pangthokadoriba mikhalda ohongba ma purakpa ngamlagani haina manipur pradesh congress committee ki president k mega chandrana phongdokre ngasi india ki state sin bathungna all india congress party ki president khanbagi mikhal pangthoknabagum bt road ta laiba mpcc ki office ta member yankhaina ayuki pung 10 dagi nungtil pung 3 fauba mikhan thadanagani mikhal asiga mari lenena mpcc ki president k mega chandrana makha taraduna All India Congress Party की President मिखल असिदा मलिक अर्जुन खारगे अमदी शशिर थरूर हाइरिबा मियोय अनि असिना अकनबा मोंग दलंबा थेंगनरी पांगथोकलिबा मिखल असिना पार्टी की ऑर्गेनाइजेशन दा अचौबा अहोंगबा अमा पुरक पंगमलगनी हाइकी अंदकी इलेक्शन से मसिगी एक्टिविटी है तारे इलेक्शन से कंडक्ट तौनबो होनबदा स्टेट ता कोगी ग्रास रूट ता मतम संगना माई डेलीगेट सिंह खनबगी मयाम अमा स्टेट खुदिमक्ता तौई अदु मुतुंगा नेशनल ऑल इंडिया कांग्रेस कमिटी की प्रेसिडेंट इलेक्शन से लाखनी मरबुदुना राइट आफ्टर दिस ताइकोय इलेक्शन से एकलोय बगा सौबा पार्टी की अहोंगो पोरपा हमदी मपाम कखलन बंगमगनी लोयना लाकदोरिबा 2024 पार्लियामेंट इलेक्शंस दसु होबा सौबा पोरपंगमगनी हैना सतब मिखल असिगा मरी लेनेना सीएलपी लीडर ओक्रमी बोबिना फोंगतोखिबदा इमुंग खक्के नतबा मियाम की ओइबा कांग्रेस की लुचिंगबा अमा खंदुना हानदगी हेना मपांगल कनबा पार्टी अमा ओइबा ngamlagani पार्टी की मनुंग की ओइबा पांगथोकलिबा मिखल ओइरबसु मिखल असी मनुंग मपाल ट्रांसपेरेंसी ओइबगा लोइनना डेमोक्रेटिक की असेंगबा वहानथोक लैहल्ली हाइकी डेमोक्रेसी चटपले पाक्सेदा कांग्रेस पार्टी से होइदा डेमोक्रेसी लेथे हाइबा गांधी फैमिली हाइबा डायनास्टिक ने दुनियादान तौसी एआईसीसी के प्रेसिडेंट होइबा विधान सभा गा इंडिया दा लेबा प्रजासंघ तम फैमिली याउदना कांग्रेस पार्टी से जना सक्सेसफुल इलेक्शन तौरगा अखोई सुयाउना कोई पाइबा पाइदबा कांग्रेस की दमतदी राहुल गांधी जी inner democracy si yang mai pa na tawga Congress party si hanai kalliba lai to si mungkin na pa na ba Asian Pancake Salad Federation की मिटिंग मखादा Indian Pancake Salad Federation न सिंधुना हौखिबो अक्टोबर की तांग 13 तरह फाउबा इंडिया न युम्बु ओइदुना शेर-ई इंडोर स्पोर्ट्स कॉम्प्लेक्स श्रीनगर दा पांगथोखिबा 6th Asian Senior Pancake Salad Championship 2022 दा इंडिया रिप्रेजेंट तौरिबा मणिपुर की सानरोय नावरेम बोयनाउना मेन सेनी आर्टिस्टिक सोलो क्रिएटिव ता इंडिया की अहानबा गोल लौदुना मेडल अकाउंट हांगदोखिबगा लोइनना सिनाम चिंखै अमदी सिन जीवन अनिना मेन सेनी आर्टिस्टिक डबल कैटेगरी गांदा दा इंडिया की ब्रोंज मेडल फंख्रे समजेत साबम विद्या लक्ष्मी देवी ना टेंडिंग 45 kg फाइनल दा सिंगापुर की नूर तुफा इजा विंते एमडी रोसलंगी मकुत्ता माइथी होदुना सिल्वर मेडल फंगहौरे अमदी याइखोम अंजलि देवी ना टेंडिंग 60 kg फाइनल दा वियतनाम की लेथी वेन अगी मकुत्ता माइथी होदुना सिल्वर मेडल फंखिबनी लोइनना अहोंग सांगबम सरजुबला अमदी हुइड्रोम बिसन अनिना टेंडिंग 65 kg दा ब्रोंज मेडल फंखी अमदी थौनाउजम रिता देवी ना टेंडिंग 50 kg दा ब्रोंज मेडल फंखी चैंपियनशिप असिदा वियतनाम ना ओवरऑल टीम चैंपियन सिंगापुर ना फर्स्ट रनर्स अप अमदी सेकंड रनर्स अप ना मलेशिया ना ताखरे युम्बु इंडिया ना गोल मरी सिल्वर 13 ब्रोंज 15 लौखी मणिपुर की सानरोय सिंह पुन मेडल 9 लौदुना चावना माई पागलकपदा पैनकेक सलाद एसोसिएशन ऑफ मणिपुर की प्रेसिडेंट लाइश्रम श्याम कुमार अमदी सेक्रेटरी लाइश्रम रंजित ना नुंगाइबा फोंदोरकली हमरो सिक्किम पार्टी एसएसपी की प्रेसिडेंट बाइचुंग भुटियाना हिमालयन स्टेट अमा ओरिबा सिक्किम दा इनर लाइन परमिट सिस्टम चना हनबगी चावना मथौ तारे हाइना फोंदोखरे नेशनल सिक्योरिटी की दमकता खोंथांग असि यामना मथौ तारी
Sikkim da ILP system leitaba maramna state asida masing yamlaba mitop miyan cha kaya changlakpagi maram oiri. Mitop miyan cha changsilakliba mayam asi matam chana thinghaudrabadi Sikkim gi demography da hongba yabagi oithokpa lei. Sikkim da angang pokpagi chang asi yamna nemlabasu voter masing di chada taranipan hengkalakliba asina cheksindaba yadre habagi khudam ne hairi. ILP chatna hanbana state asigi culture bu yokhatuna thamba ngamgani haina ngarang pangthokiba nuyamgi oiba mifamda baichung butiana phongdokhibani mifam aduda thintaba tawduna Sikkim da inner line permit system chatna hanba state lengakna resolution lauduna center da thahanba amadi central government na Sikkim da ILP athuba matamda susoi soidana chatna hanba haibana chingba resolution kaya lauki. Indian National Congress ki anouba president khanbagi mikhal ngasi pangthokli ayuki pung 10 dagi vote thadanaba hokhibaga loinana nungthilgi pung 3 fawba vote thadanagani mikhal asigi damak party asigi luchingba Malik Arjun Kharge amadi Shashi Tharuna lamba taunari party interim president Sonia Gandhi general secretary Priyanka Bhadra MP P Chidambaram Jairam Ramesh amasung atopa luchingba kyana New Delhi da leiba AICC gi headquarter da vote thadanaki Electors singna ballot paper da makoina pamba candidate adugi mamingi nakanda tick mark tawduna vote thadanari vote masing thibagi thabak lakliba yumja kaisha numita pangthokani amadi numit asimakta poll haidokani lamdam asigi miyamna mapan lamda analayeng gidamak chatpa matamda khudong chanabagi damak Mumbai da guest house hanana ba thorang tawringeida mathong huktaba miyoi kharana ayet papiriba sitokpiyu sagadoriba guest house asilamdam asigi miyamgi yaifanabani haina Sipsena Manipur state unit ki president Moirangthem Tombi na phongdokre ngarang babupara da leiba Sipsena office da pangthokiba party asida nauna yawraklaba miyoi sing okpagi thoramga mari lenana mahakna makha taraduna all Bombay amadi New Bombay gi marakta leiriba Khargada English ngeni ga supna taramanga da matam adugi lengakna Maharashtra lengakta che thaduna lam square lising manga pibina ba haizaki lam asigi ahanba premium oina lupa lakh 13,000 thikre laibak thibadi hairiba guest house asi lengakta ki sel amata puthoktana sanana ba miyoi sing thoklakaba phawba miyoi kharana ayet papiba asi laibak thibani masigumba ayet papiba asi tokpiyu Sipsena gi oina hadak pangthokadoriba municipality mikhal asida yamdrabada councillor manga tarukti karak pangamgani haiki lamdam asida lengakna afaba makhalgi yu puthokna bagi damakta yu legalize tawnana bohotnariba asi afaba khongthangni haina thagatki Haujik fangliba yu asidi quality ningthina maintain tawdaba maramna miyoibana thakpada hakchangda ka hena sokhanbana miyoi kaya leikhidre nakal amaromda lamdam asigi amata ngairaba loktak pat ki akoibada lam khopchenduna khundariba sing asi tawbiganu malemda lamdam asibu saktak padana tana malem sinba tungna maming leraba loktak lake asi tarutana na thamduna tourism bu hena promote tawnana bohona si haiki Manipur da su Sivsena gi ani thorokpa yabagi kano lei yam nungai laksasanu ki sukai de udok ki family si macha na mu oiba mapa na mu oiba family politics se yarga di India da gi muthan na mohona bada aishu maju saruk yabani pa mani family politics se muthat raga di kai dong da khoi development to bo songam ngamoi isha sigraga issue oiba ai gi nupi oiba imo oiba isha oiba sigumba no mangda taba election khar lei bisigi matang dai khitang panjaning bada kasi gi sei da khoi candidate ani yawe Ishorna Tamabadi, Akoi Shoidra, uncontested me Magato, Akoi Shoidra, Kagani councillor, Lakador election, Simasida, Chief Senada Karikumbaka Targadi, Natragana BJP, Quigasi, Alliance Webenina, Madu Kudum Sabadu, Yanga, local sub government, Simbakanda, Kariba, Dum Sweden of Kisharu Yawapangani. Emilia Magi Makada elected Amoina Levam Topamagi Shakti Pangam Topo Pangana Leva, Jela Parishan Abana, Magi Tojagadaba, Tabuk Torum Punamak, Emiliki Kutanga, Niraga, Pangbudo. Tobuki Tabak Madu Sivsena Yaro. Maduki Dumuta Shoidana, Akoi, Sara Tenagani Maduki Damuta, Akoi Labor government say, Nena Tana, Tongo Selakum Matung Day, Akoi, Singamadi Tamda, Akoi, Tonganba, uniform, land law, uniform, Ani Lab Donatorishi, Amato in a sudden Nanabuki, I saw Sapuma, Parliament, the Pigane. Uripok Basas Pati Lekai de Leba Heritage Convent na School asigi campus ta ngasi football turf arena 5/9 ama sangabagi thorom pangthokre
ngarang pangthokiba thorom aduga mari lenana Heritage Convent ki Executive Director Bikram Sanjembam na hai hawrakliba angang ayamba larik ta thawai yaukhiba mobile da ngaukiba kayana sana khotnaba gi lamda mai onsinnadre angang sing masa ma uphana leinana bagi pandam da turf asi sembani haiki mahakna makhatana khunai asi tinjang kaijang daba khunai ama oinana bu khotnabada larik tamba khaktana oithokloi sana khotnaba sisu yamna mathautai masigi turf asi school asi khakkinate laikai gi amadi ex student sing su sanaba yagani turf asida apikpa fi thiduna sanaba su yagani haiki thoromadu da Indian football player potsangbam renidi amadi IAS puja ilangbam su saruk yakhibaga loinana arena 59.in haina hangba website amasu hangdoki masigi website asida miyamna turf asigi register tawba yagani haiki arena 5/9 haiba football turf ama akoi hogokpagi maram asi angang mayam chingji hujik ahan bada masa fanaba sumna school da ngak leiba nataba mobile ngak parga leiba nataba adugumba makoina sum yangpada moi masa fanaba na chen bachong bji football asi koi manipuri di yamna mak important oba game amani adra koina masigi si moi mayam chingji school matam nataba tai matam da su sanabu oisanu haina koina si thamjabani aduga masigi akoi gi turf asi akoi school yang ngak tagi nachate laikai gi amadi akoi gi ex student mayam ching makoi mayam gi to koi loina ma akoi free one ojai adugu masigi si atai mayam gi di koina yamdaba fee ama thamjare madu akoi website ngasi dagi hangdokjarabani website tu de yengbiraga akoi gi machigi price mayam jingu loina mu leibramin adu yam nominal oiba fee ama da first of all ina haijarabasi angang masam yam jingsi mobile sanabani khangdi na tragana classroom tawbudo madu dagi kitang masa akara phagana bana sanabagi adu tawsi aina aham gi primarily masi akoi school gi ni adu bu asing muda koi atai mayam gi akoi kana voice nu masigi sina koi not only heritage not only laikai gi adu akoi gi sadra mayam hani goramba adu nataba ate mayam gi akoi masi open tawjare Haukiba pung kun marida India da nauna miyo lising ani shupna yangkai taru COVID positive oire. Laikhidaba mi ki masing na taruk ni fagalakpagi changcha da marfutara nipan ga 10.8 manga oiri. Apun ba confirm case na koti mari lak ni futaruk lising kun tra chanipan marfunipan yaukre. Active case na lising kun taruk chanipan kun tra mari ni. Laina asna maram oiraga laikhidaba mi ki masing na lak manga lising kun nipan chamapan supna manga ni. Laina asidagi naba faduna discharge taukiba mi ki masing na koti mari lak ni fu lising humbudra manga chamani fumapan ni laina asidagi ngak thokna ba vaccine kapthokiba apunba migi masingna koti chani tara mapan la kuntra humdoi lising ni fu humdoi chatruk yankhai mathoi henkhri malem gi oina covid lai chatna khwai dege na sokal la balebak singi manungda USA na dana ani shuba madi France ta shuba da lairi awang nongpok state ki oina Assam na ahan ba Mizoram na ani shuba madi Manipur na shuba da lairi